Hello guys, welcome back again. You're a superhero. Ngasi amuk mayamga punna yingnagadoriba video sidi handaki ising ichauga mari lainana thengnakhiba video singne masida aikhoigi arambai tengol loisingna achouba thodang ama lobikhibido adubu ikai khumnaba uchaboina video singse mayamga mfamda puduna lakjabane hakthengna yawba ngamjagidaba aikhoi mayam ama aikhoigi arambai tengolgi tengol loisingna thomi singna mateng pangmadu ujabada adugi matik penjaba aduna maram orage kai khumnabu uchabu oina video se semjarakpane aduga aroibada manipur bu saithaba manipur bu nungsibagi manipur bu saithapagi isai amaga mayam punna yingminasi handaki matang sida aina sigi video semjaraise khoi thogdoksing du uruba matamda manipuri ama oina yamna chawthokjaba yamna penjaba fawe Kanglup masel naidaba utnaraiba mayam mateng pangba chatluba adagi mateng pangba chatluba piraiba response aduguma mayam du urubada yamna chawthokjai nungsijanana matam khudingmakta Kanglup khudingmak leminasi habje thamjaraga ngasigi video horsi mayam arambai tengolse lairaba leitabagi oza sang kasa tarabasing awabasing yarami tamakni chimi tamigi punamakini haibagi mamangda tharaga lauraga chatba awaba taba aduguma kange haiba mi akhoi adugi thorakbane haibado lauba ngamba arambai tengol oini oigadabe sena ahougi nungainaba waruba matungda mayam isai saga ngak pothabani ko Yamukuruan, say Father Sakare. Daily says him. Since our video over, Moirang can lodge around pump or spore line. Sandaki Matang is around by the Yamna Patana Matiang Bangi, Comeamse. Kali kali ya. Malem. Wali alum me. Lumam ni kay Stricter. Ya mana san ille. Ni rescue to sa pen do poda ni. Sunjala kana. Person ji yagidrira oh thumjalakpa Kurit angong boje mayai ni asi yang em tamu tu. ipaktani ni tawi thumjan ngamnina Ate, kami nang itu matai dah calo baka. Apa ini mayai calo? hak ni guys Aku patut kita memang tangkal ni. Nang. Ai ni am sahun dia kan mana tu? Apa yang sekarang ini tu? dungai trowari je Ai hak wala ni apa yang sekarang ini kan tu ni? Cuma apa? mane ana ba mi male ko thangai je unit 18
nungai nahan wai na masu po ba chak cha da vida thok pan hujik ta lag tangai thok lai ho ta ri sa ai kumu khom tuang chat pai ni sing kan ba chap ra as film ti shwe shi sing kan pa mi ma teng phang chap ra leina pa si ani kan lai chai chan pa thoi sigum ji so mayam ni yom du je lai ho ta ri sa ta sing kalak se Sinang sing yaragadi kung palda hit mangai makhata di lakbirano. Sing yade. Yang ni hai tar. Kita ni sadra hai tar. titani Ai je botei chong tharaga mi kan ngen kum maningak yo. Hang hai tar. ai ni ma na mi ngon da nga मैम अने वीडियो थगत ngमजदबगी मरम से सिदलेको अने सिद उच्चरिबो फुटेज नि उच्चरिबो फुटेज नि अदुबु अने क्वाइदगी नुंगाइगिदबा हाइरगदि थमोइद पेंजगिदबा हाइरगदि इबोक अमखक अइना याम थाजबा अमग लोइनाना इबोक तुबु अइना टेक त काइदना थांदोक्सगे इबोकु करिमत तोखलोइ हाइदना अइना पोरग पुथोक्सरक इखंग खंगौदना नाकनदगी क्रोकोडाइल अमा फाउजलप क्रोकोडाइल सिना इखोइदे अटैक तौनब संगलप सिदैदा अइना उपाय लेइदना इबोक से इसिंग तक थादरगा अइना क्रोकोडाइल से खुनिंग न सुदत अरुग क्रोकोडाइल से गाइगा मिनिट अमा अनि नमनरगा क्रोकोडाइल से बुदेना सुम मख्यातो सेटलगा लोइसन ग्रेको अरु क्रोकोडाइल दुबुदि कैसु नते गुम्बिराइबसिदि अदम ओइनागी थबकनिको अइना काइदगी पेंजगिदबजे कैसु नतबो क्रोकोडाइल न मरम ओरगा इबोक तो इसिंग चोलहनगी बजे सिगी पेंदबसिनेबा अइगी थमोइद हौजिक हाउ लेरिसे मैम sila mayam dong mateng pang chat pagi ni asing bai theng nei jala crocodile ji bo as si pien bo phaw wai tar isa ji da ye one Yung as ising din lupa gan nanggan din niya dahil laga kahali niya. Mi mari shure ko. Sibu. Tare degi. Amu halak te aro ni side. Tasing na kalak siya. Abu kumai kum to ado. Asida ni mjulai ni dina. Amu so halak te Nanggan aro. na Keirak sige. Budi ya ya ni nyam yo na. Ele thamoy. Na mari shure. As amazuli. As. Tamjalingai. Sina ngasai dum si jina maning da tawri jam nokning bai tare adu gi hapok pare sum wara lai du ju ngak su potha ga dam ni khan bu ya sa da maning de je Facebook de he kheng nei be zo tawri je one maning de je Nungai tro mayam je sigi hek mathang dai khoni yingmina du se mateng pangba chatluroba matungda bibirak pa response to adugi video du tanga mayam yingmina si rongmai si na man ko la si je dulane na ko raga support to yu na pen na pen han ta war bu to apai gi tong dong khami wa na tai chen tong yu chen mai che ene na to ngam bu yu ko hoi hoi si ti gi he na support phang bo yu noi da mayang gi da mak ta thok ta ma teng pang ga hai de se si je humanity ki ground di yam na appreciate to ga da ban ko bu do khoi na noi ya wa bu su u bi re adu ga noi na mayam su mi yam su kam kan di kre ko adu na khoi je thagat pa je chin na thagat la su kai hai ga ni the word is not enough hai ba dong wahai na it's not enough but we really khong do appreciate ko da you yaw all. dra And pian man God gi bu bless you to continue your hard work and thank you in so much every way rongmai fi ne ya ne asumna manipur gi phajaraba saktam se Kanglup naidana utpirakpa nungsi ba sidana te arambai tengol khakta na te ekhoi gi atopa mateng pangba mi mayam ama su yauri ko aina khudam moina khara thengna jabdo pukhacharakpa khakta ne asigumba ekhoi gi nungsi janabagi mari se punchi chupa tattana
matam sangna adum lehaubu orsanu haibse thamjari aduga mathang sidi mayam Manipur bu saithaba aikoi khudingmak nungsinana leigedabani haibagi asada video ma makata ningnasi mayam Sanagi Thambal mayam soidana taramani na khalle ado puna yengnasi Sanagi Thambal Malem the Laireipak Leibara Sanagi Thambal Satpara Malem the Laireipak Leibara Sanagi Thambal Satpara Satladi Lamdam Ado Manipur Milu pirang Manipur, Manipur, Manipur. Malem the Laireipak Leibara Sanagi Thambal Satpara Malem the Laireipak Leibara Sanagi Thambal Satpara Satladi Lamdam Ado Manipur, 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 Manipur. She stands alone, her head's in clouds, her feet washed by rain, and everywhere there's hues of green, beauty beyond compare, and my heart yearns for home in Manipur. Sanaleima mapal chari mi kathuk lu tuli awa kongai khangdana nungai fa phangloi ko awa kongai khangdana nungai fa phangloi ko samu pangga utana mingchat urung kin bangam lo samu panggal utana mingchat urung kiloi ko Manipur, Manipur, Manipur. Imagi laman sing bangam naba Bukjabagi mahai yanaba Imagi laman sing bangam naba Bukjabagi mahai yanaba Aki tujung paudana kathok lasi thawai ase Aki tujung paudana
thok lasi thawai se Malem da Laireipak Leibara Sanagi Thambal Satpara Malem da Laireipak Leibara Sanagi Thambal Satpara Satladhi Lamdamado Manipur Manipur mayam punna video seng na kray video se sung so chona nuairam gani na khalle aduga aina si isai pujarai se ate kemta ginate khoi Manipur se nungsi chanana asuk phajana asuk nungaina leigedabani habu pukning manbagi damakta si video se hapjarakpane aduga arambai tengoloi singna mateng pangbagi video pura iduna akhoi sing se ngasi phawba mari se tatnadriko nungsi chanana leiri habu unnanabagi damakta video ani se punjalaga aina mayamna khudol tamjabani sigi matung tarakbatasu nungsina matam kuding makta Kanglup naidana Manipuri ama oina nungsi chanana leminasi habase thamjari nungai ba video mayam ama puduna laksage egi channel sida nongna changpo itargadi subscribe tobiramo aduga video se nungai targadi like ama mamtang tobiramo ngasigi di video se matang soid losinjari pumna mokpu panthoibana mukana khurumjari bye guys